ꯃꯁꯤꯁꯤ ꯑꯗꯨꯝ ꯌꯥꯝꯅ ꯁꯥꯡꯅ ꯃꯇꯝ ꯁꯥꯡꯅ ꯂꯥꯛꯑꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃ ꯄꯥꯊꯣꯛꯈ꯭ꯔꯦ 10ꯔꯛꯀꯨꯝꯕ ꯍꯦꯟꯅ ꯑꯩꯈꯣꯏ MOU ꯁꯥꯏꯟ ꯇꯧꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯟꯀ꯭ꯂꯨꯖꯟ ꯑꯃꯇ ꯂꯩꯇꯦ ꯄꯣꯔꯛꯈꯤꯗꯦ ꯍꯧꯖꯤꯛꯁꯨ ꯄꯣꯔꯛꯇ꯭ꯔꯤ ꯑꯗꯨꯒ ꯗꯤꯁꯇ꯭ꯔꯤꯛ ꯀ꯭ꯔꯤꯌꯦꯁꯟ ꯇꯧꯕ ꯍꯥꯏꯁꯦ ꯁꯔ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯟꯚꯤꯅꯦꯟꯁꯒꯤꯅꯦ ꯍꯥꯏꯗꯅ ꯌꯥꯝ ꯀ꯭ꯂꯤꯌꯔꯂꯤ ꯄꯟꯁꯨ ꯄꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯇꯧꯔꯝꯃꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯀ꯭ꯔꯤꯌꯦꯁꯟꯁꯤꯗꯤ ꯂꯣꯏꯅꯃꯛꯇꯤ ꯅꯠꯇꯦ ꯕꯠ ꯏꯟ ꯁꯝ ꯗꯤꯁꯇ꯭ꯔꯤꯛꯇꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯟꯚꯤꯅꯦꯟꯁꯗꯒꯤ ꯍꯦꯟꯅ ꯔꯦꯗꯔ ꯄꯣꯂꯤꯇꯤꯀꯦꯜ ꯀꯟꯚꯤꯅꯦꯟꯁ ꯑꯣꯏꯅ ꯌꯥꯠꯂꯝꯕ ꯇꯧꯔꯝꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤ ꯉꯔꯥꯡ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤ ꯑꯩꯉꯣꯟꯗ ꯁꯥꯔ ꯀꯥꯡꯄꯣꯛꯄꯤꯗ ꯂꯩꯕ ꯅꯥꯒꯥꯁꯤꯡ ꯑꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯅꯥꯒꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄꯨꯂꯞ ꯂꯥꯛꯑꯝꯃꯤ ꯃꯣꯏꯅ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛꯇꯨꯗ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯟꯁꯤꯌꯦꯜ ꯁꯔꯚꯤꯁ ꯀꯃꯣꯗꯤꯇꯤꯁ ꯑꯗꯨꯒ ꯃꯗꯨꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯃꯌꯥꯝꯁꯦ ꯑꯝꯇ ꯐꯪꯕ ꯉꯝꯗ꯭ꯔꯦ ꯏꯚꯟ ꯁꯝ ꯑꯦꯔꯤꯌꯥꯗꯗꯤ ꯒꯨꯗꯁ ꯇꯦꯛꯁ ꯂꯧꯈꯠꯂꯛꯑꯦ ꯄꯥꯔꯁꯟ ꯇꯦꯛꯁ ꯂꯧꯈꯠꯂꯛꯑꯦ ꯄ꯭ꯔꯦꯁꯇ ꯊꯦꯡꯅꯕꯅꯤꯀꯣ ꯁꯥꯔ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯄꯤꯔꯝꯕꯗꯁꯨ ꯌꯥꯎꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯑꯇꯣꯞꯄ ꯗꯤꯁꯇ꯭ꯔꯤꯛꯇ ꯍꯣꯡꯖꯔꯒꯦ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯊꯥꯗꯅ ꯈꯣꯠꯇꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯁꯦ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯍꯥꯏꯔꯒꯅ ꯍꯧꯈꯤꯕ ꯅꯩꯅꯗꯕ ꯌꯥꯔꯣꯏ ꯍꯧꯈꯤꯕꯒꯤ ꯅꯩꯅꯕꯔꯒ ꯍꯧꯈꯤꯕꯗꯨꯒꯤ ꯃꯤꯁꯇꯦꯛꯇꯨ ꯂꯥꯛꯀꯗꯧꯕ ꯖꯦꯅꯦꯔꯦꯁꯟꯗ ꯊꯣꯛꯇꯅꯕ ꯃꯗꯨꯕꯨ ꯔꯦꯛꯇꯤꯐꯥꯏ ꯇꯧꯔꯒ ꯇꯧꯕꯗꯨꯕꯨꯅꯤ ꯉꯁꯤꯒꯤ ꯖꯦꯅꯦꯔꯦꯁꯟꯅ ꯇꯧꯒꯗꯕꯁꯦ ꯍꯧꯈꯤꯕ ꯄꯟꯕꯒꯤ ꯅꯠꯇꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯟꯚꯤꯅꯦꯟꯁꯅꯤ ꯍꯥꯏꯔꯀꯥꯟꯗ ꯁꯦꯝꯃꯝꯃꯤꯕ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁ꯭ꯇꯥꯏꯜꯁꯤ ꯉꯁꯥꯏ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔꯅ ꯍꯥꯏꯔꯤꯕ ꯀꯟꯁꯔꯟꯗꯨ ꯌꯥꯝ ꯆꯨꯝꯃꯤ ꯁꯤ ꯁꯄꯣꯁ ꯑꯦꯛꯖꯥꯝꯄꯜ ꯑꯃꯈꯛ ꯄꯤꯖꯒꯦ ꯁꯥꯔ ꯁꯗꯔ ꯍꯤꯜꯁ ꯀꯥꯡꯄꯣꯛꯄꯤ ꯕꯤꯁꯅꯨꯄꯨꯔ ꯌꯧꯋꯦꯕ ꯑꯗꯣ ꯃꯩ ꯑꯃ ꯆꯥꯀꯥꯟꯗ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯝꯃ ꯏꯔꯥꯡ ꯑꯃ ꯊꯣꯛꯀꯥꯟꯗ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯄꯨꯂꯤꯁꯇꯨ ꯀꯗꯥꯏꯗꯅꯣꯕ ꯆꯠꯂꯒ ꯐꯥꯌꯔ ꯕ꯭ꯔꯤꯒꯦꯗꯇꯨ ꯀꯥꯏꯗꯅꯣꯕ ꯇꯧꯗꯣꯏꯁꯦ ꯕꯤꯁꯅꯨꯄꯨꯔ ꯕꯖꯥꯔ ꯌꯧꯋꯦꯕ ꯁꯣꯝꯗꯅ ꯊꯧꯕꯥꯜ ꯀꯩꯅꯣꯒꯤ ꯃꯃꯥꯡ ꯌꯧꯋꯦꯕ ꯁꯨꯝꯕ ꯑꯗꯨꯅꯤ ꯉꯁꯥꯏꯒꯤꯗꯣ ꯗꯤꯁꯇ꯭ꯔꯤꯛ ꯀ꯭ꯔꯤꯌꯦꯁꯟ ꯇꯧꯔꯝꯃꯤꯁꯤ not on the basis of the administrative convenience but it was created for political convenience ꯍꯥꯏꯅꯤꯡꯉꯦꯕꯗꯤ ꯑꯗꯨꯅꯦꯕ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕꯁꯦ ꯑꯗꯒꯤ ꯑꯃꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯁꯦ ꯑꯩꯈꯣꯏ ꯏꯊꯅꯤꯛ ꯕꯦꯁꯗ ꯗꯤꯁꯇ꯭ꯔꯤꯛꯁꯤ ꯏꯊꯅꯤꯛ ꯕꯦꯁ ꯑꯣꯏꯅ ꯂꯧꯕꯗꯧꯅ ꯇꯧꯕꯁꯦ ꯗꯤꯁꯇ꯭ꯔꯤꯛ ꯀ꯭ꯔꯤꯌꯦꯁꯟꯁꯤ ꯏꯊꯅꯤꯛ ꯕꯦꯁ ꯑꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛꯇꯨ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯒꯗꯤ ꯗꯤꯁꯇ꯭ꯔꯤꯛꯇꯨ ꯃꯣꯏꯒꯤꯅꯦꯅ ꯈꯟꯕꯗꯧꯅ ꯑꯦꯖ ꯑꯦ ꯍꯣꯜ ꯃꯅꯤꯄꯨꯔ ꯑꯣꯔ ꯑꯦꯖ ꯑꯦ ꯍꯣꯜ ꯏꯟꯗꯤꯌꯥꯁꯦ ꯑꯩꯈꯣꯏ ꯀꯥꯎꯊꯣꯛꯄꯗꯧꯅ ꯃꯁꯤ ꯑꯆꯧꯕ ꯌꯥꯝ ꯁꯥꯡꯅ ꯁꯣꯏꯔꯒ ꯀꯩꯅꯣ ꯇꯧꯔꯒ ꯂꯥꯛꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯆꯨꯝꯊꯣꯛꯄ ꯄꯥꯛ ꯍꯦꯛ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯁꯣꯏꯔꯛꯏꯕ ꯑꯩꯈꯣꯏꯗ ꯇꯧꯔꯝꯃꯤꯕ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯁꯤ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯁꯤ ꯑꯩꯈꯣꯏ ꯑꯦꯖ ꯑꯦ ꯃꯅꯤꯄꯨꯔꯤ ꯇꯥꯡꯈꯨꯜ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩ ꯃꯅꯤꯄꯨꯔꯤ ꯄꯥꯡꯒꯜ ꯑꯣꯔ ꯃꯅꯤꯄꯨꯔꯤ ꯊꯥꯗꯧ ꯑꯣꯔ ꯃꯅꯤꯄꯨꯔꯤ ꯄꯥꯏꯇꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯤ ꯄ꯭ꯔꯥꯏꯗ ꯇꯧ ꯆꯥꯎꯊꯣꯛꯆꯕ ꯉꯝꯖꯗꯕ ꯄꯣꯠ ꯑꯃ ꯑꯩꯈꯣꯏꯗ ꯌꯥꯝ ꯁꯥꯊꯤꯕ ꯂꯥꯏꯅꯥ ꯑꯃ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯈ꯭ꯔꯦ ꯃꯁꯤ ꯌꯥꯝ ꯀ꯭ꯔꯣꯅꯤꯛꯅꯤ ꯑꯗꯨꯅ ꯃꯁꯤ ꯁꯦꯡꯇꯣꯛꯄꯗꯤ ꯆꯨꯝꯊꯣꯛꯄꯗꯤ ꯃꯇꯝ ꯆꯪꯒꯅꯤ ꯑꯗꯨꯕꯨ ꯆꯨꯝꯊꯣꯛꯇꯕꯗꯤ ꯌꯥꯔꯣꯏ ꯏꯝꯐꯥꯜꯗ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛ ꯂꯩ ꯃꯐꯝ ꯈꯨꯗꯤꯡꯗ ꯊꯧꯕꯥꯜꯗ ꯂꯩ ꯑꯃꯗ ꯂꯩ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤꯃ ꯁꯥꯔ ꯑꯩꯈꯣꯏꯗ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯄꯤꯁꯇ ꯌꯥꯝ ꯀꯟꯅ ꯏꯐꯦꯛ ꯇꯧꯔꯛꯏꯁꯦ ꯃꯁꯤꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔꯅ ꯕꯥꯎꯟꯗꯔꯤ ꯗꯤꯁꯇ꯭ꯔꯤꯛ ꯕꯥꯎꯟꯗꯔꯤꯁꯤꯗꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯟꯚꯤꯅꯦꯟꯁꯒꯤꯗꯃꯛꯇ ꯑꯗꯨꯒꯤ ꯕꯦꯁꯤꯁꯇ ꯁꯦꯝꯗꯣꯛꯄꯗꯨꯗꯤ ꯌꯥꯝ ꯇꯉꯥꯏ ꯐꯗꯦ ꯅꯣꯠ ꯑꯣꯟ ꯗ ꯏꯊꯅꯤꯛ ꯂꯥꯏꯟ ꯑꯗꯨꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯟꯚꯤꯅꯦꯟ ꯍꯧꯖꯤꯛ ꯍꯥꯏꯔꯤꯗꯨ ꯆꯨꯝꯃꯦ ꯀꯩꯅꯣꯗ ꯅꯣꯅꯦꯅ ꯁꯤ ꯂꯩꯔꯦ ꯅꯣꯅꯦ ꯁꯤꯗ ꯂꯩꯔꯤꯕ ꯅꯣꯅꯦꯗꯨꯒꯤ ꯃꯅꯥꯛꯇ ꯇꯥꯕ ꯅꯥꯒꯥ ꯈꯨꯟꯗꯨ ꯅꯣꯅꯦꯗ ꯑꯗꯨꯝ ꯄꯨꯟꯕꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ
चुरचानपुर सी लेरे चुरचानपुर की सिदा तादना लेबा पार्टी नत्रगा एनीबॉडी पुन बकाले अदा ख्वाइदे की साथी रही जे कोई सिदा जगह जगह की मामा की डिस्ट्रिक्ट टू द निंथो वेबै टाइप द मान मपु वेबै टाइप द मैहोरों की लेरे लेमिनर अब कम्युनिटी सिंग सिदा टैक्स लोबा होरे हाइगुम्बा संबद चेक तौरे हाइबुगुम्बा यामना कनी हाइनी अखोगी लेरिबा भारत की डेमोक्रेटिक सेटअप सिग याम चानदबा हाइतारे सर अदुगुम्बसिंगसे खरा अखोई थादोहनिंगी मणिपुर की प्रजा पुनमुक्तनी आइना हाइजरिसे अदु देन ओनली अखोई पुनः हिंमिनबगी वाखल अमा लाकनी ngasi moina talaiba example kangpokpi gi ida leiba naga singna talaiba churchampur da leiba naga singa talai si moida सरकार की फंगभम थोकपा हक मधुकी बेनिफिट्स मोई खुन्नमनी प्रजा अमने लेरिब सिंगु सबसाना फंगदी मोई मधु कैसु तालो ओए फंगदबदगी तालइनेबा अदुना मधुना सुगुम्बा कम्युनिटी लाइन दा वर्क तौनरपसे मसे ख्वाइदगी अनफॉर्चुनेट ख्वाइदगी लाइबक टिने लौरी अदुना सर कोई डिस्ट्रिक्ट याद की बसी अखोइगी एग्जिस्टिंग सब डिवीजन हानादी मणिपुर नॉर्थ मणिपुर साउथ सेंट्रल अने तौरगा लेरमबनी अदो मतम मतमगी दरकार की मतुंग इन याद खरे अदो याद खिबदु दैदा अदो यामना कंट्रोवर्शियल ओइरिसि उजिकी डिस्ट्रिक्ट तरा हाना लेरमबा डिस्ट्रिक्ट सिंदगी अनौबा हापकलगा सेमकपसिदैदा ऑनरेबल मेंबर ना पुखलाइसि इवन मागी फुंग्यार सो कमजोंग डिस्ट्रिक्ट सिमक मा नुंगाइत्रे हाइबनी मागी लेरिबा पोट कनो मैम्स अदुना मसी सर खरा पॉलिटिकल होय अदुगा खरा सुलुई सिगी डिस्ट्रिक्ट की रीऑर्गेनाइजेशन अमदि दरकार ले डिस्ट्रिक्ट रीऑर्गेनाइजेशन अमदि दरकार दि लेरे अदुगा मसी से कोई फजना अखोई लेमिनरीबा मेंबर सिंग पुन्ना तानरगा अदुगा इवन सिविल सोसाइटी सिंग तौरकांदा अमुक्तंग हमिनरगा रीऑर्गेनाइजेशन अमा तौबदी याम तंगाई फदब्रा हाइबसो इंगोंदा फील तौदे सर इम्फाल ईस्ट हंदकी मोई थोखिबदुदा इम्फाल ईस्ट दा अनीनी अदगी सेनापति का कांगपोकपी का इम्फाल ईस्ट डिस्ट्रिक्ट जिरीबाम थोखरे अदगी सेनापति का कांगपोकपी का थौबाल का कक्सिंग का चांदेल का तेनोपल का उखरुलम दी कमजों अदुगा चुरचानपुर फरजोल तमेंगलोंग नोने सीनी सर थोखरिसे अदुना मसी थोपसिदैदा हुजि ख्वाइदगी मरु ओइना लेरिदि भिलेजसिंग अमदा यावगदबा यावे अदुबु तसेंगना डिस्ट्रिक्ट क्रिएशन सि बेसिस दी हाना एग्जिस्टिंग लेबा सब डिवीजन दुदा बेसिस होएगा क्रिएटिव तौगिबनी अदु मसी सि अनोबु सोइबे नते हानादगी सब डिवीजन अनोबु यातपददी सब डिवीजन सिंग हानगी लेबा माई खुनगिदुदा बेस तौरगा तौगिबनी अदुबु हुजिक लाकनारिबा इशूदी अदुगी खुंदु अदुदा यावबनी अदुदा यावद्रे हाबिसि याम अइंगोंदा कंप्लेंसी अदुगी मतिक लाखरी अदुना मसिदी यामना स्टेट वाइड की ओइबा सर्वे अमा ड्रोन गा सेनरकांदा विलेज टू विलेज अथॉरिटी मयाम याहोनबा अदुगा कम्युनिटी लीडरसिंग याहोनबा अदुगा ऑनरेबल मफम दुगी मेंबरसिंग याहोलगा अमुक्तंगदी दरकार दि लेरे सर अमुक्तंग मदुगी दरकार दि लेरे अदु मदुगी एक्सरसाइज अमा संगी मदुगी एक्सरसाइज अमा संगी अखोई मदुगी दमक्ता हाना अखोई जस्टिस अमदा तौरकांदा कमिटी सेमदना मदुगी सुमथोंगनबा अखोई तौरमबनी होनरमबनी सर अदु हुजिकी मदुगी सुजु फाइनल ताबा ngamdadna फाइनल रिपोर्ट पीबा ngamdadna लेबनी अदुना आइना ऑनरेबल मेंबर दा थमजनिंगबसी सिगुम्बा डिस्ट्रिक्ट की करीगी सि हुजिक सम सेक्शन ऑफ द पीपल्स
ꯁꯦꯛꯁꯟ ꯑꯣꯐ ꯗꯤ ꯁꯣꯁꯥꯏꯇꯤꯁ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯍꯥꯟꯅꯒꯤ ꯑꯅꯧꯕ ꯅꯧꯅ ꯗꯤꯁꯇ꯭ꯔꯤꯛ ꯇꯧꯈꯤꯕꯁꯤ ꯔꯣꯜ ꯕꯦꯛ ꯇꯧ ꯍꯥꯏꯕ ꯒ꯭ꯔꯨꯞ ꯑꯃꯁꯨ ꯂꯩ ꯑꯗꯒꯤ ꯍꯧꯖꯤꯛ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤ ꯀꯥꯡꯄꯣꯛꯄꯤ ꯑꯃꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯔꯤꯕꯁꯤ ꯑꯇꯣꯞꯄ ꯗꯤꯁꯇ꯭ꯔꯤꯛꯇ ꯍꯥꯞꯄꯨ ꯍꯥꯏꯕꯁꯨ ꯂꯩ ꯑꯗꯒꯤ ꯍꯧꯖꯤꯛ ꯀꯥꯡꯄꯣꯛꯄꯤꯒꯤ ꯁꯥꯡꯇꯣꯔꯛꯏꯕ ꯌꯦꯠ ꯑꯣꯏꯗ ꯃꯈꯨꯠ ꯁꯨꯃꯥꯏꯅ ꯁꯥꯡꯇꯣꯔꯛꯏꯕꯁꯤ ꯀꯛꯑꯒ ꯑꯅꯛ ꯑꯅꯛꯄꯗ ꯍꯥꯞꯆꯤꯟꯕꯤꯌꯨ ꯍꯥꯏꯕꯁꯨ ꯂꯩ so many things ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯂꯤꯗꯔꯁꯤꯡ ꯑꯗꯨꯒ ꯑꯦꯂꯦꯛꯇꯦꯠ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯒ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ NGOꯁꯤꯡ ꯌꯥꯎꯔꯀꯥꯟꯗ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ once for all ꯇꯨꯡꯗ ꯂꯥꯛꯀꯗꯕꯁꯤꯡꯗ ꯃꯁꯤꯒꯤ ꯁꯨꯝ ꯄꯦꯟꯗꯤꯡ ꯇꯧꯔꯒ ꯄꯨꯔꯒ ꯂꯥꯛꯄ ꯅꯠꯇꯕ ꯇꯥꯏꯝ ꯄꯥꯁꯤꯡ ꯉꯁꯤꯒꯤ ꯌꯥꯈ꯭ꯔ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯌꯥꯈ꯭ꯔ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯌꯥꯈ꯭ꯔ ꯂꯣꯏꯔꯦ ꯂꯥꯛꯄꯗꯨꯅ ꯉꯁꯥꯏ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔꯅ ꯄꯨꯈꯠꯈꯤꯕ MOU 10ꯔꯛ ꯇꯧꯅꯕꯒꯤ ꯔꯦꯀꯣꯔꯠ ꯂꯩꯔꯝꯃꯤꯁꯤꯅꯤ ꯑꯗꯣ ꯊꯕꯛ ꯂꯥꯛꯑꯝꯗ ꯄꯥꯡꯊꯣꯛꯑꯝꯗꯕ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯐꯨꯜꯂꯀꯥꯟꯗꯅꯤ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯏꯕ ꯑꯗꯨ ꯊꯣꯛꯀꯦ ꯇꯧꯔꯛꯏꯕ ꯑꯗꯨꯅ ꯁꯥꯔ ꯑꯩ ꯍꯥꯎꯁꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯒꯦ ꯍꯧꯖꯤꯛꯀꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯗꯤꯁꯄꯨꯠ ꯂꯩꯔꯤꯕ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯏꯊꯅꯤꯛ ꯂꯥꯏꯟꯗ ꯆꯠꯄꯗꯧꯅ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯑꯩ ꯇꯥꯟꯖꯥ ꯑꯃ ꯇꯧꯔꯀꯥꯟꯗ ꯑꯩꯒꯤ ꯑꯣꯐꯤꯁꯇ ꯀꯩꯗ ꯀꯧꯔꯒ ꯐꯖꯅ ꯋꯥꯔꯦꯞ ꯑꯃ ꯂꯧꯃꯤꯟꯅꯔꯀꯥꯟꯗ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ NGO ꯃꯌꯥꯝꯁꯨ ꯌꯥꯎꯍꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯚꯤꯂꯦꯖ ꯆꯤꯞꯁꯤꯡ ꯂꯩꯔꯤꯕ ꯑꯗꯨꯒ ꯑꯇꯩ ꯑꯇꯩ ꯂꯩꯔꯤꯕꯁꯤꯡ ꯃꯌꯥꯝ ꯂꯣꯏꯅ ꯌꯥꯎꯍꯜꯂꯀꯥꯟꯗ ꯑꯃꯨꯛꯇꯪ ꯋꯥꯔꯦꯞ ꯑꯃ ꯂꯧꯃꯤꯟꯅꯔꯒ ꯑꯩ once for all ꯑꯃꯨꯛꯇꯪ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯗꯅ ꯑꯩ ꯊꯝꯖꯔꯒ ꯁꯥꯔ ꯑꯩꯁꯤ ꯇꯦꯟꯁꯤꯟꯖꯒꯦ ꯁꯥꯔ